ngasisu mahausa-gumna sana libak story collection na mayamgidamakta nungairaba wari ama puduna lakjare. Wari asigi mamingna nupi ani lonba Sanatomba. Wari asibu ibirakbana nanausana wangkem. Hauzik mayamgi mafamda wari asi kudol tamsari mayam punna taminarasi. Angan pa ayuktani Sanatombagi mamalaymana machabu tumlibudo haudoklami. Asauba, hai, nangbu hawgatpa yadribro? Ha, ibungo nang sidine ngangda bonthok na wakre. Imagi isaudo hawrabo, hawgatlage kidawge. Hai, hawgatlage haibana kanaroi, hawgatlo. Maningi pukri se sengdoknaba taw. Napi na nga singse siraklani. Hoi ma, chak tolaga tawrage. Ichandu chak loirabo. Ngasai na loirabani, chak chadawrabani, lao. Leima asi hairamlaga machagi kadagi thokirami. Sanatombasu hawgatlaga masa singdoklaga chakhumda chak chaba changkhirami. Asumna makhoisu cha ising saminarami. Nongthilgi matam yaurakladuna Sanatomba pukri singdoklami. Asumna matamsu hawkhirami. Nongma Sanatomba legaigi mamanaba chawbaga khulgi lampak masida hawba khongnang pami makhong aduda phamduna wari sanarami chawbana. Nongmagi matamsi hawkhiba ngaibada awaba ma oire dunita. Imana marol ama thabak suningde ahawbadi chaningi adugoda ai taba ngamdrana yumdaga leitram. Ita ai suni aikhoi mana ngangbada loirabani. Ngangmandana ne ngangnaba wahido leisilaktre. Aduna ngasi ngangkhiba wahise hayeng som ngangi ita gyan tadida ita. Adune aise aikhoibu kari su hainoba langphaida chalaga thabak suba haidusu talle yum thadolaga chani khanbada talleba khulsidasu suningai thabak leite kaino bai khoin tawdisi aisu khalamini langphaida chalaga surasirana adubu imagi sangadam le hobasida chatpasu ngamdaba tawrisi aina khalibasa imanadi khangbidabu tawrisi itawgi wakhaldo aisu khalibani chap mane Ima matom lehobuse nungaiti haina. As itaw haibunga khangdeda. Adubu itaw sumai sum leirabadi nangaise nupi thiba khangdawdi mansilaktre. Chahidi sum hapsilei. Itaw aidi thabak sugera suroira nupi di thini he. Nupi thidi adi itaw. Imagi masase ai tomtane. Aduna ai khunguldi mulhallamoyeba. Hayeng aina haloiraga sigraga ai hinglami haibase. Aina nupi thidradi kanana khangbi hongne. Aduna iti nupi thini bo nupi ne yaratrasu pharaga laura lore ya hi taw nangi wakhalse tungi khanbei taw ni ne ha natradi yare ai wa haige sumaina sum leipung phamlaga leimana kanaba karisu puroi aduna natawa ama haige masina karigumba mai paklabadi ne khulasida nate leibak asida miyamna masak khangnaba haibada oigadoini kori wa noise sumai tawrse ahan bagi oina yense khara lorasi aduga loirasi nangso nangi oina aisu aigi oina karigumba mai paklabadi sanamuk loirasi aduga sina mai paklabadi lam khara na tai jaba ma yenglaga leiraga farm tawraga nga yoklasi aduna sinyamna tanbi yarani matawgi wafam adu chawba yaningna nokphetawna hairi yaine dudi ta hayema hekda yendu loktharosi thabak horasi Laikai asida thabak suning dabada nang ngai mingna makokta lei haibani chawba amadi Sanatomba senjau pai baina khulsida natana laikai sida amukta maming chalhan si daw phari adudi hayeng ayuda sen pairaga law thangnaba leibak asidagi lawrasi hoi daw adamna tawrasi adudi ekhoisi yum da hanarasi ko warida namita kiba khangaude Asumna Sanatomba amadi chawba makhoi ani sen taningai leitraduna makhoi ani na tanaraga yen kaya ama loiba haurakhi maduna mai pakpadagi san kaya ama leiraga loiraga lalonduna lam leiduna nga yoptuna sen kaya ama talami ngasidi Sanatomba amadi chawba khul aduda suningdaba pakhang ani haina khangnaramba adu sen paibada thabak suba kanbada khul aduda natana leibak aduda sakhangnarami Nupi thiba khanglaroi hairama nupa anida haujikti maya oisarage haina haiba yarukli Isantombina Tacho Ho tacho
Karai lekhra gi torisibo. Masana kauriba adu taraduna Sanatomba machan butana bawa hairi. Isan tombi tasau pukri da leye kedaurage. Imana chak se na haye chak sila o. Hoi hoi tasau laage. Ngagi masin se loinam ta tharam khige. Hoi tasau adu de sangamage. Sangamo tasau chulage. Sanatomba ngagi matin jak thaba loiraduna makhong makhut sengna hamdoklaga chakhom da chak chaba sanglaklami. Lao lao phamu pham. Kay jang ni masibo. Hawai tharaka nga ayai baduga kangsoi thongbani. Haurani heside. Tasau saselo. Nahalwai di tasau na thaba amata sudana sena amata thoktana leiba matam dadi jak chaba khuding imana tasau bu sai wanga butau bada. Haujik di tasau na sen pai ba misa ama oibadagi di ima se tasau bu ne hena nungsikre. Tasau na chaningi haiba henjang khuding imana thonglaga pizari si. Macha nupi na warawu moongda hairak panduda laimana machabu yenglaga imagi santombiya mama khuding magna macha singbu loina nungsibani ne amana hende amana tade chap mana nungsibani nupi na nungsiba hende nupa na nungsiba heli haiba malem sida mama oibi singi maphamda ne kari su khetnaba leiramoi isa haiba isa se loina nungsibani aina na khoigi ta saubu ngangba saibadi singsanu haina ngangbani Tabuk sudana leirabadi hayeng imana ahan oiraga leikhidrabadi kanana yum puhogani mana puhogadoini aduna ne tabuk sudana sel talabadi kaidawnungda imung ado wararoidabani haujik nabung se sen paire aduna mabu hena lumna khanba nungsiba image phamda karisu leite nangsu aigi isa ningoni nabung su aigi isa piba chap mane image phamda khenaba karisu leite ko Mamagi wadu da mabung masal ani ado yengnaraga mama da amu yenglei isan tombi na mama bu yenglaga asumna hai ima nasa ima da ohai soikre nasa soigre ima ihe anghau bisidia asigi amu mabuk ni nungsiri maline ima na khoi bu khangsanu na haibani pharise sakse phajana sasise se zaro ibunga nangi sa hapa khoro yarni ma aiwe phare dudi isan tombi nangi di Aisu yarani ma phare asuna namit adusu haukhirami nong masana tomba napi ama magi nungsinabani haiduna chelaklami haujikti mana napi chelakpada laikai gi mina kariso hainaramde laimasu yamna haraurami masan isan tombi su manamalakle haiduna harauzarami ima oibe ma nangi mingdi kari kauge ima tharik kaujai onthokna phajagreda imaugi mingsidia Sakna marol ama phajari ba manem oigadawri bigi wa aduda tharik ikaina luptharami laikai gi nupi kharasu Sanatombi gi nupi yengbalak laikai gi nupi amana laimada asumna hai laima nangdi narai bo onthok na phagreda namau masak phajabi ma phangbase ise masi oira mali punsi haibado nupi amana amu hairi ise laima haujikti namau laklabanina nungairadabani hena Isa isan tombi so mana luna taubada nungairadabani hena nungaidradi kaino ne me mana phare adudi laima aikhoi su hallage namaugi karino sena sana ba karino taubiro horen amuk laklage ko hoi ise horen napi thinba yawgadabani ko ise inaw nangsuni ko me mana hoi yawdradi kaino chale Asumna matam haukhibana Sanatombi nupi namidang wairam yauraduna mayumda thinbikhirami asumna matam su tapna haukhibana Sanatomba amadi Tharik makhoi ani lohongbagi namit lepnaraduna lohongkhirami Tharikna Ima ngasidi kari hensang thongsige imauna pambe hekta thongoi mausidi inama ngasidi tasauda hairaga nga phalaga nga thongsi hoyai thongsi Adudi ai tasauda hairukhige ko ekhoi hum satlaga pharurasi hainama Tharik asi hairam laga imungda sangkhirami ima ekhoi na masiam phai ko phai masini yum amagi mau haibasi yum du da leiram liba mi oi singbu harauna nungsina loina gadabani madudada imung santi oi gadabani aduga yum aduda leiram liba mi oi sing aduna la kadawri ba mi oi adubu nungsina loina bigadabani adumna nungsina na loina rabada imung ado kaidau nungda khatnaba haibado thokloi
ꯃꯃꯥꯅ ꯉꯥꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯂꯥꯛꯑꯣ, ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯉꯥ ꯐꯥꯔꯨꯔꯁꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯉꯥ ꯐꯥꯁꯦ ꯍꯥꯏꯁꯤꯕꯨ ꯏꯆꯟ ꯅꯪꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯁꯤꯡ ꯀꯨꯝꯗꯣꯏꯅꯦꯕ꯫ ꯏꯁ, ꯉꯥꯗꯨ ꯅꯪ ꯌꯥꯝ ꯐꯥꯅꯤꯡꯗ꯭ꯔꯤꯔꯣ? ꯌꯥꯝꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯔꯕ? ꯍꯥ, ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗ? ꯏꯕꯦꯝꯃ, ꯉꯁꯤ ꯐꯥꯗꯣꯏ ꯉꯥꯁꯦ ꯀꯦꯖꯤ 3ꯗꯩꯗꯤ ꯇꯥꯔꯔꯣꯏꯅꯦ꯫ ꯌꯣꯜꯂꯗꯤ ꯁꯦꯟ ꯐꯅꯌꯥꯝ ꯁꯤꯠꯀꯅꯤ꯫ ꯑꯣ, ꯇꯥꯆꯧꯅ ꯍꯥꯏꯁꯦ ꯉꯥꯁꯦ ꯆꯥꯗꯣꯏ ꯃꯍꯨꯠꯇ ꯌꯣꯟꯕꯅ ꯐꯩ ꯁꯤꯅꯤꯅꯦ? ꯍꯥ, ꯐꯩ꯫ ꯑꯩꯅꯦ ꯉꯥ ꯐꯥꯔꯔꯣꯏ꯫ ꯏꯅꯝꯃ, ꯑꯩ ꯉꯥ ꯆꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯟ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯥꯔꯤꯛꯅ ꯍꯩꯃꯥ, ꯉꯥꯏꯈꯨꯋꯣ, ꯅꯪ ꯇꯥꯆꯧꯅ ꯐꯥꯒꯤ ꯇꯧꯔꯒ ꯏꯆꯟꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯃꯣꯏ ꯇꯥꯆꯧꯁꯨꯅꯦ ꯑꯉꯥꯡꯁꯤꯗ ꯇꯟꯖꯥ ꯆꯥꯗꯅ ꯐꯥꯒꯤ ꯇꯧꯏ꯫ ꯏꯆꯟꯅ ꯆꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯂꯔꯣꯏ꯫ ꯃꯆꯟ ꯃꯅꯝꯃ ꯑꯅꯤ ꯑꯗꯨꯅ ꯄꯩꯈꯤꯕ ꯑꯗꯨꯗ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯔꯛꯏ꯫ ꯍꯥꯏ, ꯑꯉꯥꯡ ꯑꯅꯤꯁꯦ ꯊꯦꯝꯃꯨ, ꯏꯃꯥ ꯁꯥꯎꯔꯛꯂꯗꯤꯅꯦ ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤꯀꯣ ꯑꯆꯧꯕ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ? ꯏꯆꯟ, ꯊꯥꯔꯤꯛ, ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯡꯍꯟꯕꯅꯦꯕ, ꯅꯣꯏ ꯑꯅꯤꯀꯣ꯫ ꯍꯥꯏ, ꯃꯤ ꯊꯦꯝꯕꯕꯨ ꯑꯗꯨꯝꯅ ꯊꯦꯝꯕ꯭ꯔꯥ? ꯍꯥ? ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯒ ꯏꯆꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯔꯤꯛ ꯂꯣꯟꯅ ꯌꯦꯡꯅꯔꯒ ꯅꯣꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯂꯛꯄꯗꯨꯗ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯆꯟ, ꯊꯥꯔꯤꯛ, ꯌꯥꯔꯦꯕ, ꯁꯥꯎꯔꯅꯣꯕ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ꯫ ꯇꯥꯆꯧꯒ ꯉꯥ ꯐꯥꯔꯨꯔꯁꯦꯕ꯫ ꯏꯆꯟꯒꯤꯅꯦ ꯉꯥ ꯑꯆꯧꯕ ꯇꯥꯆꯧꯅ ꯐꯥꯕꯤꯗꯣꯏꯅꯦꯕ꯫ ꯊꯥꯔꯤꯛ, ꯌꯥꯔꯦ ꯂꯥꯛꯑꯣ, ꯑꯩ ꯆꯠꯄ ꯍꯧꯔꯦꯀꯣ, ꯂꯧꯍꯨꯛꯀꯁꯦ ꯑꯩ ꯄꯨꯔꯝꯂꯒꯦ, ꯂꯥꯛꯑꯣ꯫ ꯁꯅꯥꯇꯣꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯆꯟ ꯃꯅꯝꯃ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯂꯩꯃ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯧ ꯑꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ! ꯃꯆꯟꯁꯤ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ, ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯩꯕꯨꯁꯨ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯅꯣ! ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯂꯩꯃ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯆꯥ ꯅꯃꯧꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯐꯪꯗ꯭ꯔꯦꯀꯣ꯫ ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ꯫ ꯁꯣꯝꯗꯅ ꯉꯥ ꯐꯥꯔꯤꯕ ꯑꯍꯨꯝ ꯑꯗꯨ ꯉꯥ ꯑꯆꯧꯕ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯆꯧ, ꯉꯥ ꯑꯆꯧꯕ ꯐꯥꯗꯧꯅꯤꯀꯣ, ꯃꯆꯥ ꯐꯥꯕ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯏꯆꯟꯅꯨꯄꯤꯃ, ꯅꯕꯨꯡ ꯐꯥꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯧꯍꯨꯞ ꯑꯗꯨꯅ ꯎꯞꯄꯗ ꯉꯥ ꯑꯃ ꯎꯞꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯉꯥ ꯑꯗꯨ ꯂꯧꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯊꯛꯇ ꯂꯪꯈꯠꯂꯛꯏ꯫ ꯉꯥ ꯑꯗꯨ ꯐꯅꯌꯥꯝ ꯆꯥꯎꯔꯝꯃꯤ꯫ ꯉꯥ ꯑꯆꯧꯕ ꯐꯥꯔꯛꯄꯗꯨꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯟ, ꯉꯥꯁꯤ ꯌꯥꯝ ꯆꯥꯎꯏꯀꯣ, ꯁꯤꯗꯤ ꯈꯔ ꯊꯣꯡꯂꯒ ꯈꯔ ꯇꯥꯎꯔꯒ ꯆꯥꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯍꯣ, ꯉꯥꯗꯣ ꯆꯥꯔꯗꯕꯅꯤ꯫ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯑꯃꯨꯛꯇꯗꯤ ꯆꯤꯡꯈꯠꯂꯨꯗꯅ ꯀꯥꯈꯠꯄ ꯌꯥꯗ꯭ꯔꯦ꯫ ꯀꯥꯎꯏꯅꯦ꯫ ꯁꯦ, ꯈꯨꯠꯁꯤ ꯄꯥꯏꯔꯛꯑꯣ꯫ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥ ꯐꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯉꯥ ꯁꯦꯝꯕꯤꯔꯗꯨꯅ ꯊꯥꯔꯤꯛꯅ ꯊꯣꯡꯂꯒ ꯍꯔꯥꯎꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯆꯥꯔꯣ, ꯁꯦ, ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯄꯤꯖꯅꯕꯅꯤꯅꯦ꯫ ꯆꯥꯎ, ꯅꯣꯏꯅ ꯆꯥꯔꯤꯈꯩ ꯑꯩꯉꯣꯟꯗ ꯁꯦꯜ ꯀꯥꯗꯧꯔꯤꯕꯅꯤ꯫ ꯆꯠꯁꯜꯂꯨ꯫ ꯆꯥꯎꯕ ꯌꯦꯟꯁꯤꯡ ꯑꯗꯣ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅ ꯃꯇꯣꯝꯇ ꯌꯦꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯉꯥꯟꯊꯣꯏ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯅ ꯌꯦꯟꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯕ ꯏꯆꯥꯗꯤ, ꯍꯥ? ꯁꯟꯗ ꯈꯔ ꯁꯥ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯕꯁꯨ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯍꯣ ꯏꯃꯥ, ꯅꯆꯥꯕꯨ ꯀꯅꯥꯏ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯔꯨꯗꯣꯏꯅꯣ? ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯏꯃꯥ꯫ ꯍꯥꯏ, ꯃꯤꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗ ꯍꯥꯏꯕ, ꯂꯩꯁꯥꯕꯤꯗ꯫ ꯀꯥꯏꯗꯒꯤ ꯂꯩꯁꯥꯕꯤꯅꯣ? ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯃꯧ ꯐꯥꯎ ꯂꯩꯇꯦ ꯏꯃꯥ꯫ ꯑꯩꯅꯒ ꯅꯍꯥꯟꯋꯥꯏ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕꯗ ꯍꯥꯏꯔꯤꯅꯤ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ ꯌꯥꯗꯦ, ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯒꯅꯤꯅ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯈꯤꯕꯩ ꯋꯥꯅꯤ꯫ ꯇꯧꯅꯤꯌꯦ ꯅꯪꯗꯤ꯫ ꯏꯃꯥꯁꯦ ꯋꯥꯍꯟꯈꯤꯒꯦ, ꯑꯣꯠꯈꯤꯒꯦꯅ ꯇꯧꯔꯤꯕꯅꯦꯕ, ꯍꯥ? ꯅꯪꯅ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯊꯤꯒꯦ, ꯅꯪ ꯌꯥꯔꯕꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯔꯨꯗꯣꯏꯅꯣ? ꯆꯍꯤꯅꯦꯅ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯔꯗꯤ, ꯈꯨꯔꯥ, ꯅꯆꯥ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯔꯛꯂꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯗꯨ ꯐꯥꯎꯗꯤ ꯈꯪꯉꯤꯗꯅ ꯏꯆꯥꯗꯤ꯫ ꯏꯆꯥꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯔꯦ, ꯏꯃꯥ ꯊꯤꯔꯒꯦ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯦꯝꯕꯤ ꯀꯧꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ
ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯑꯃ ꯂꯩꯌꯦ ꯃꯥ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦ ꯃꯃꯥꯗꯨꯁꯨ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯔꯨꯞ ꯑꯣꯏꯔꯛꯂꯤꯕꯅꯤ ꯅꯪ ꯌꯥꯔꯦꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯆꯥ ꯑꯃꯇ ꯊꯤꯡꯖꯔꯣꯏ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯅꯆꯥꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯅꯨꯄꯤꯗꯨꯒꯗꯤ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯣ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯍꯣꯏ 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 ꯑꯩꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯌꯥꯏ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯃꯃꯥ ꯉꯥꯟꯊꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯥꯒꯤ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯩ ꯈꯪꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯅꯣꯡꯃ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯒ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯎꯅꯔꯝꯃꯤ ꯆꯥꯎꯕꯅ ꯐꯝꯃꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯣ ꯃꯤꯡꯗꯣ ꯑꯝꯇ ꯈꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯣꯏ ꯀꯧꯏ ꯁꯣꯝꯒꯤꯗꯤ ꯑꯩꯒꯤꯅ ꯆꯥꯎꯕ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯟꯅꯩ ꯗꯥ ꯆꯥꯎꯕꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯤꯕꯅꯤꯗ ꯀꯔꯤꯁꯨ ꯆꯥꯟꯅꯗꯕꯅꯤ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯐꯖꯩ ꯅꯪꯒꯤ ꯁꯛ ꯅꯪꯒꯤ ꯃꯤꯡ ꯌꯥꯝ ꯆꯥꯟꯅꯩ ꯑꯗꯣ ꯅꯪ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯁꯦ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯥꯅꯤꯡꯗꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯗꯥ ꯆꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤꯁꯨ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯏꯃꯥꯗ ꯂꯨꯍꯣꯡꯕꯁꯦ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯣꯏꯅ ꯍꯣꯡꯂꯁꯦꯅ ꯍꯥꯏꯔꯕꯅꯤ ꯏꯃꯥꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯑꯃ ꯇꯥꯗꯅ ꯅꯪꯅ ꯍꯣꯡꯅꯤꯡꯉꯦꯅ ꯍꯦꯛꯇ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦꯅ ꯆꯩꯁꯤꯜꯂꯛꯏ ꯗꯥ ꯆꯥꯎꯕꯅ ꯍꯦꯟꯅ ꯈꯣꯡꯌꯥꯡꯁꯤꯜꯂꯤꯔꯕ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯐꯪꯂꯨꯗ꯭ꯔꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯆꯞ ꯆꯥꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯪꯕꯁꯤꯗ ꯏꯅꯥꯛꯇ ꯊꯨꯅ ꯂꯩꯍꯟꯅꯤꯡꯉꯨꯕ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯌꯦ ꯗꯥ ꯆꯥꯎꯕꯁꯦ ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯔꯛꯇꯦ ꯍꯥꯏꯕꯁꯦ ꯊꯥꯖꯕ ꯉꯝꯗꯦꯗ ꯑꯁꯦꯡꯕꯅꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯀꯣꯏꯔꯛꯇꯦ ꯍꯧꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯏꯈꯨꯠꯁꯤꯗꯅꯦ ꯁꯦꯟ ꯑꯃꯠꯇ ꯊꯣꯛꯇꯅ ꯂꯩꯔꯒ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯅꯣ ꯑꯁꯦꯡꯕ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯅꯪꯁꯨ ꯏꯃꯥ ꯍꯣꯏꯅ ꯊꯤꯔꯝꯂꯅꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯩꯁꯨꯅꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦꯕ ꯍꯣꯏ ꯗꯥ ꯆꯥꯎꯕ ꯑꯩꯁꯨ ꯍꯜꯂꯒꯦ ꯗꯥ ꯆꯥꯎꯕꯁꯨ ꯍꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯔꯤꯛꯅ ꯃꯣꯏ ꯇꯥꯆꯧ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯑꯗꯨꯅ ꯉꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯐꯥꯁꯤꯒꯦ ꯑꯗꯨꯗꯣ ꯏꯃꯥꯒ ꯑꯣꯏꯅ ꯍꯥꯏꯅꯔꯁꯤ ꯑꯩꯗꯤ ꯏꯃꯣꯏꯅꯨ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕꯗ ꯐꯥꯒꯦꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯑꯣꯏꯅ ꯇꯧꯔꯁꯤ ꯀꯣ ꯑꯗꯣ ꯊꯥꯔꯤꯛ ꯑꯩꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯝꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯄ ꯇꯥꯔꯦ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒ ꯃꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯔꯒ ꯆꯠꯀꯗꯕꯅꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯑꯩ ꯈꯟꯒꯠꯄꯤꯔꯛꯏ ꯆꯥꯎꯕꯗꯣ ꯈꯟꯕ ꯌꯥꯕꯅꯤ ꯃꯥꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯣ ꯌꯥꯝꯂꯝꯗ꯭ꯔꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯌꯥꯝꯕꯗꯤ ꯑꯩꯅ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯍꯌꯦꯡ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯂꯩꯕꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯥ ꯌꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯌꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯦꯟꯅ ꯈꯪꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯨꯕ ꯇꯥꯔꯦ ꯅꯤꯡꯊꯧ ꯆꯤꯡꯂꯦꯝꯕꯅ ꯏꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯂꯥꯟꯃꯤ ꯑꯃ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯔꯦ ꯑꯗꯨꯗꯤ ꯃꯣꯏ ꯇꯥꯆꯧ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯄ ꯇꯥꯔꯒꯦ ꯊꯥ ꯑꯃꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯝꯕꯅ ꯉꯥꯃꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯥꯎꯔꯕ ꯃꯅꯥꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯆꯝꯅ ꯍꯥꯏꯔꯕꯗ ꯑꯋꯥꯃꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯃꯣꯏ ꯇꯥꯆꯧꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯀꯅꯥꯅ ꯁꯦꯟꯅꯍꯧꯒꯅꯤ ꯏꯆꯟꯒ ꯑꯩꯒꯅ ꯁꯦꯟꯅꯕꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯟꯗ ꯑꯩꯅꯅꯦ ꯃꯈꯥꯔꯣꯝꯒꯤ ꯏꯅꯥꯎꯕꯗꯣ ꯃꯥ ꯍꯥꯏꯔꯝꯂꯕꯅꯤ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯄꯤꯒꯅꯤꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯍꯧꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯄꯤꯒꯗꯕꯅꯣ ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯨꯝꯁꯀꯩꯁꯅꯤ ꯍꯌꯦꯡꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯏꯔꯥꯏꯗꯒꯤ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯅꯪ ꯋꯥꯁꯦ ꯏꯃꯥꯗꯁꯨ ꯈꯔ ꯇꯝꯃꯨ ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯔꯨꯈꯤꯒꯦꯀꯣ
ꯍꯣꯏ ꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯇꯧꯈꯤꯔꯝꯃꯤ ꯊꯔꯤꯛꯁꯨ ꯃꯃꯥꯗ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯏꯍꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯉꯥ ꯐꯥꯅꯤ ꯏꯃꯣꯏꯅꯨꯒꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯃꯥꯒ ꯍꯥꯏꯅꯔꯅꯤ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯂꯩꯇ꯭ꯔꯗꯤ ꯃꯤ ꯅꯦꯛꯂꯒ ꯇꯧꯒꯗꯣꯏꯔꯥ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯤ ꯅꯦꯛꯂꯒ ꯁꯣꯏꯗꯅ ꯇꯧꯁꯤ ꯍꯥꯏꯔꯛꯂꯅꯤ ꯈꯪꯉꯦ ꯃꯥꯅ ꯆꯠꯈꯤꯗꯧꯔꯕꯅꯤꯅ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅꯒ ꯇꯧꯒꯗ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯧꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯤ ꯅꯦꯛꯂꯒ ꯉꯥꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯂꯂꯣꯟꯕꯤꯁꯤꯡꯅꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯌꯥꯎꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯅꯔꯝꯃꯤ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯁꯅꯥꯇꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥ ꯀꯧꯔꯤꯕꯗꯨ ꯃꯆꯟ ꯑꯣꯏꯔꯤꯕꯤ ꯏꯆꯟꯇꯣꯝꯕꯤꯅ ꯑꯣꯏꯅ ꯃꯩ ꯑꯣꯛꯅꯕ ꯃꯩꯁꯝ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯇꯥꯆꯧ ꯅꯪ ꯍꯜꯂꯛꯑꯕꯣ ꯁꯤ ꯇꯥꯆꯧ ꯃꯩꯁꯤ ꯀꯥꯟꯊꯣꯛꯑꯣ ꯇꯥꯆꯧ ꯑꯩꯒꯤ ꯀꯔꯤ ꯑꯦ ꯃꯥꯗꯤ ꯀꯅꯥꯅꯣ ꯇꯥꯆꯧ ꯏꯆꯟꯇꯣꯝꯕꯤ ꯃꯕꯨꯡꯗ ꯃꯥꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯕꯨꯡꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯍꯪꯕ ꯉꯝꯗꯅ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯏꯃꯨꯡꯗꯒꯤ ꯊꯔꯤꯛ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯃꯥ ꯂꯩꯃ ꯊꯣꯔꯛꯏ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯔꯛꯂꯕ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯃꯥ ꯊꯔꯤꯛ ꯅꯈꯣꯏ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯒꯅꯣ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯖꯈꯤ ꯃꯄꯨꯔꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨꯗ ꯊꯔꯤꯛ ꯃꯄꯨꯔꯣꯏꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯂꯩꯃꯗꯤ ꯃꯆꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯂꯥꯟꯅ ꯈꯟꯈꯤꯅꯣꯗꯤ ꯍꯥ ꯃꯁꯤꯕꯨ ꯆꯨꯝꯅ ꯈꯟꯕ ꯂꯥꯟꯅ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪꯒꯤ ꯅꯨꯄꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯍꯥꯏꯔꯒ ꯅꯈꯣꯡ ꯊꯥꯡꯈꯤꯒꯦ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯋꯥꯁꯤꯃꯗꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨꯕ ꯏꯃꯥ ꯑꯩ ꯂꯩꯃꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯅ ꯃꯆꯥꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯂꯩꯃ ꯀꯞꯂꯒ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯧ ꯑꯁꯤ ꯀꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛꯅꯣ ꯍꯥ ꯅꯪꯅ ꯏꯃꯧ ꯑꯁꯤꯕꯨ ꯅꯠꯇꯕ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕ ꯅꯪ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯈꯜꯂꯤꯕ꯭ꯔꯣ 이마기 사나tom바 이마는 낭부 와락바다 와크라버로 ꯂꯩꯃ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯄ ꯉꯝꯗ ꯐꯝꯊꯔꯛꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯔꯤꯛ ꯑꯃꯗꯤ ꯏꯆꯟꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯕꯨ ꯉꯥꯛꯄꯤꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ 이마 너차고 이마는 나는 칸비가노 아이 이마 아마디 이전 아이기 누비 ಥರಿಕ್ಬು 아이는 ꯌꯥꯝ ನುಕ್ಸಿ ꯑꯗꯨꯕꯨ 이마 그나수 레이트러버 ಮದೋ ಮತ್ತಂದ ಥವಾಯಿ ಥಾಜರಗೆ ಖಂದನ ಥೌರಾಂಗ್ಲಬ ಹಿಂಬಗಿ ಅಸಾ ಲೈಜದ್ರಬ ಮಹಾಪು ಐನ ಮಿಯೋಯಿಬ ಅಮ ಓಯಿನ ಮಿಯೋಯಿಬ ಅಮಗಿ ಮತೇಂಗ್ ಪಾಂಗ್ಬನಿ ಖಂಜದುನ ಐ ಲಮ್ಲಾನ್ಬಿ ನುಪಿ ಅಸಿಬು ಯುಂ ಅಸಿದ ಪುರಕ್ಪನೆ ನಸಾನ ಲಮ್ದ ಚಕ್ರಗ ಕನಾಗುಂಬಿ ನುಪಿ ಅಮತದ ಮಿತಾಖಿಬಸು ಲೈಜದೆ ಇಮಾ ನಸಾಬು ಥಾಜಬಿಯೋ ಇಮಾ ಮಚಾಗಿ ವಾ ಅದದ ಲೈಮ ಮಚಾಬು ಯೆಂಗ್ಲೈ ವಾದಿ ಅಮತ ಹೈಬ ngамದೆ ಅದುಬು ngasai tumina leptuna leiribi Sanatomana purakliba thadoina mayam adubu yenglaga tapna wa hairi ima ise nanao ise haina adama kausarake nacha mauna sade leisabini ima hoina sawiribada sabum thoe aina ta Sanatombagi mateng laurubana ngasi ima amadi इसेना ता सनातोंबदा सावबने मस्तिगी हौरफमदि अहिनने अदुबु इमा नचागी पुंसी महिंगसे कनानसु हिंबा ngamloi अदुबु कना अमना हिंबा ngamlaroidaba अहिगी पुंसी महिंगसे अहिनदि खांगदुना हिंगदुना लेरि अदुबु अहि खांगबगी पांगल लेरक्तबना ताइबंग पालसे थादोक्तुना चल्लगे हाइबा खलकी मतमददा ता सनातोंबना आइगी पुंसी कनबिरकी फरे अदुबु इमा नसा लानख्रे इसेगी मफमदसु ननाव असोइबा ओइख्रे
ꯅꯅꯥꯎꯕꯨ ꯉꯛꯄꯤꯌꯨ ꯅꯅꯥꯎ ꯆꯠꯆꯔꯒꯦ ꯊꯥꯗꯣꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯜꯂꯛꯏ ꯊꯥꯗꯣꯏ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯃꯥꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯊꯔꯤꯛ ꯑꯣꯏꯔꯝꯃꯤ ꯊꯔꯤꯛꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯂꯒ ꯏꯅꯥꯎ ꯀꯔꯥꯏꯗ ꯆꯠꯀꯦ ꯈꯜꯂꯤꯕꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯥꯏꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯨꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯏꯅꯥꯎꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯂꯩꯇꯦ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯃꯆꯥꯗ ꯄꯉꯥꯡꯗ ꯉꯥꯡꯖꯕꯅꯤ ꯈꯟꯗꯣꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯁꯤ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯏꯆꯦ ꯈꯪꯅꯤꯡꯉꯤ ꯏꯆꯦꯕꯨ ꯈꯪꯍꯜꯂꯣ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯨꯒꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯄꯤꯅꯔꯣꯏꯗꯕꯅꯤ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯊꯥꯗꯣꯏ ꯊꯔꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯒ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯃ ꯊꯔꯤꯛ ꯁꯅꯥꯇꯣꯝꯕ ꯏꯖꯟꯇꯣꯝꯕꯤ ꯃꯈꯣꯏꯁꯤꯡꯗ ꯂꯤꯔꯛꯂꯝꯃꯤ ꯅꯣꯡꯃ ꯊꯥꯗꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯄꯨꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥꯇꯣꯟ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏꯕꯨ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯇꯣꯟꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯀꯤꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ ꯍꯩ ꯏꯁꯤꯡ ꯄꯨꯟ ꯃꯆꯥ ꯑꯃꯈꯛ ꯁꯣꯛꯄꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯂꯗꯤ ꯀꯔꯝ ꯇꯧꯒꯗꯧꯔꯤꯒꯦ ꯍꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯂꯣꯏꯁꯤꯟꯒꯅꯦꯅ ꯇꯧꯔꯤꯕꯅꯣ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤꯔꯣ ꯏꯃꯥꯇꯣꯟ ꯏꯁꯤꯡ ꯁꯣꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤꯅ ꯃꯤꯁꯨ ꯈꯔ ꯌꯥꯝꯂꯝꯃꯤ ꯑꯗꯨꯅ ꯉꯥꯏꯅꯔꯒ ꯁꯣꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯅꯆꯥ ꯅꯪꯅꯕ ꯇꯧꯖꯒꯦ ꯏꯃꯥꯇꯣꯟ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇꯦꯅꯦ ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯠꯇꯦꯕ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯂꯛꯄꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯜꯂꯒ ꯂꯩꯕꯅꯦꯕ ꯁꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯅ ꯏꯜꯂꯤ ꯏꯃꯥꯇꯣꯟ ꯅꯆꯥ ꯂꯥꯛꯂꯦ ꯃꯇꯨꯡꯗ ꯅꯆꯥ ꯉꯟꯅ ꯂꯥꯛꯑꯒꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯅꯧꯊꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯥꯛꯈꯨꯝꯗ ꯉꯥ ꯊꯅꯝꯕꯅꯤ ꯑꯗꯨ ꯁꯦꯝꯂꯒ ꯊꯣꯡꯉꯨ ꯁꯤꯡꯁꯨ ꯂꯩꯍꯧꯗꯕꯅꯤ ꯃꯅꯤꯡꯗ ꯈꯥꯏꯔꯒ ꯊꯣꯡꯉꯨ ꯅꯄꯥꯕꯨꯡ ꯊꯕꯛ ꯍꯜꯂꯛꯂꯅꯤ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯈ꯭ꯔꯕꯅꯤ ꯅꯪ ꯍꯧꯔꯣꯏ ꯅꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯑꯩ ꯍꯪꯂꯛꯑꯕꯗꯤꯅꯦ ꯗꯨꯀꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯌꯦꯅ ꯈꯨꯝꯃꯨꯀꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯝꯂꯝꯃꯗꯤ ꯅꯪ ꯀꯌా ꯐꯔꯣꯏꯌꯦ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯍꯣꯏ ꯏꯃꯥꯇꯣꯟ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯏꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯁꯈꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗ ꯊꯣꯛꯂꯒ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯕ ꯊꯣꯛꯈꯤꯔꯝꯃꯤ ꯁꯈꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯇꯣꯟꯅꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯗꯤ ꯊꯥꯗꯣꯏꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯀꯟꯕ ꯉꯝꯗ ꯂꯩꯈꯤꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯗꯣꯏꯒꯤ ꯃꯄꯥꯇꯣꯟꯕꯅ ꯁꯈꯤꯕꯨ ꯊꯥꯗꯣꯏꯒꯤ ꯃꯃꯥꯇꯣꯟ ꯑꯣꯏꯅ ꯄꯨꯔꯛꯄꯅꯤ ꯁꯈꯤ ꯃꯆꯥ ꯄꯣꯛꯇꯦ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯊꯥꯗꯣꯏꯕꯨ ꯁꯈꯤꯅ ꯃꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯝꯗꯦ ꯃꯄꯥꯕꯨꯡ ꯇꯣꯡꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯈꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯁꯨꯝꯕꯅꯤ ꯈꯟꯗꯨꯅ ꯂꯥꯟꯖꯗꯕ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯐꯨꯕꯤꯕ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯅꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯕꯥꯕꯥ ꯏꯃꯥꯗꯣ ꯗꯨꯀꯥꯟꯗ ꯀꯩꯅꯣ ꯂꯩꯒꯅꯦꯅ ꯆꯠꯈꯤꯗ ꯉꯥꯏꯔꯤꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯅꯪꯅ ꯊꯣꯡꯉꯤꯗꯨꯕꯣ 이마도나 nga통거나 nga통이 봐봐. 하오르니다도데. 타버까 와루버가. 루시로. 이봐 콩고 짬토루히. 봐봐. 그이더래. 봐봐. ꯑꯩ ꯐꯤ ꯁꯥꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯈꯝꯁꯤꯗ ꯄꯥꯕꯅ ꯂꯪ ꯂꯩꯅꯕ ꯁꯦꯟ ꯈꯤꯇ ꯄꯤꯌꯨ ꯍꯣꯔꯦꯟ ꯅꯃꯥꯒ ꯇꯥꯟꯅꯔꯒ ꯇꯧꯔꯁꯤꯀꯣ ꯇꯣꯝꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯃꯆꯤꯟꯗ ꯃꯗꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯄꯥꯕ ꯅꯪꯁꯦ ꯑꯩꯒꯤ ꯄꯥꯕꯅꯤꯀꯣ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯄꯥꯕꯅ ꯊꯧꯅꯥ ꯐꯅ ꯇꯧꯕ ꯉꯝꯗꯦ ꯏꯃꯥꯇꯣꯟꯒꯤ ꯋꯥ ꯇꯥꯔꯒ ꯊꯕꯛ ꯇꯧꯏ ꯄꯥꯕ ꯅꯪꯁꯦ ꯅꯨꯄꯥꯅꯤꯀꯣ ꯊꯥꯗꯣꯏ ꯃꯄꯤ ꯇꯥꯔꯛꯏ ꯃꯄꯤ ꯑꯗꯨ ꯊꯨꯅ ꯇꯩꯊꯣꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯉꯥꯡꯁꯨ ꯉꯥꯡꯕꯤꯔꯝꯃꯤ ꯍꯦ ꯃꯤꯐꯠꯇ ꯅꯪꯗ ꯁꯤꯒ꯭ꯔꯣꯟꯍꯦ ꯅꯪ ꯂꯩꯗꯅ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯐꯤ ꯑꯁꯤ ꯏꯟꯗ꯭ꯔꯤꯕꯅꯤꯅ ꯑꯇꯥꯡꯕꯅꯤ ꯇꯥꯡꯗꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤꯔꯣꯏꯅꯦ ꯃꯗꯨꯅ ꯅꯠꯇ꯭ꯔꯣ ꯐꯤꯁꯦ ꯁꯦꯒꯥꯏꯍꯜꯂꯤꯕꯁꯦ ꯍꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯤꯁꯤ ꯍꯨꯏꯅ ꯀꯩꯅ ꯁꯣꯛꯀꯅꯤ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯐꯤꯁꯤꯕꯨ ꯍꯨꯏꯅ ꯁꯂꯥꯛ ꯁꯥꯟꯅꯔꯒ ꯂꯣꯏꯅ ꯁꯦꯒꯥꯏꯍꯜꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯪ ꯁꯈꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯃꯁꯤꯡ ꯈꯪꯗ ꯊꯥꯖꯤꯜꯂꯤ ꯊꯥꯗꯣꯏ ꯅꯥꯃꯜꯂꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯈꯟꯖꯤꯜꯂꯤ 이마또 나짜 소액을 이마또 아니 없는 나를
ai mà phụ biết ra đâu mà nó chắc không mà ngầm gì nó sao mà phụ biết ra đâu mà tôi ai là nè cái gìปวดมังละบ่มาทำสิจะช่วยกันดิกันดิฮะกันดิกินาบะสักขีมาคุณนับผู้บ่เปลี่ยนระดุนะอันดอยเดตาบะว่าชากิใส่อดุนะอมุกทัดอยบุมาพักมารังคังเด็กกันทะเลทัดอยสมังอดุดาทารุโอนดุนะมามาตัวนับผู้รักลิบะอดุคังดุนะเลยนมิดจับยุงบ่มาทำออยบนะยุงทางนับกิมีสุเลยแต่บ่มาดำนะกันนาสุขังบ่สังลักทรีอันดูบ่ตันจ้าอดุดาทัดอยกิมาปาตัวบ่มายุงตะสังเลยมาปาสังลักบ่ดูอุบดทัดอยमहाकु कनबीरनी खांबीरनी खंदुना मपागी नाक्ता सिंसिली मखोंग अदु सिकली बाबा बाबा इमा तो नहीं बंगा साइडगी फुबीरे बाबा आई लाले इमा तो मुदा खांबियो बाबा नंग नमाद करी लालुरगे मदुगे अंगांग अदो सिगरगा फरदबनी येंगो सि फिएसि येंगोबा कोइनो दुदे नहा नंग पामेना लेखिबा फिदु नत्रने लोइना सगाइदि के दरबा से नंगी नसा नपी सिगरिया दबी युमदा कई दापी से मसीना फी असे फौरंबदगी सेनद्रबनी ने हुईना सिंथरगा सलाक सानरगा लोइना सेगारी बने मागी नपी की वा अदु ताबदा मागी तुंगदकी न लोलिबा मसा नपी बु सिंथोरी अदुगा साउना मसा बु येंगलगा नमान हरिसि सुमरा हा बाबा इमा तो नपी से फौरंबनी संगो हाइबदो आई मनाकदा फमदना संगजरम अदुबो इमातोना हिबलगा लेबने अदुदा इमातोना दुकानदगी को हलेरुसोना हाइबदुदा नचा सजरुबने हलकदा अखोइगी हुइसिना फीसे सिंथरगा सेगाइरुबने बाबा अइनदि नत्ते अदुबो अइ लंजरे बाबा तोंबा मसागी वा अदु लोइरकपदा ngसाइदगी ममातोना मसिंग खंगदा थाबिख्रबा मचानुपीगी तनाव तनारुबा ममाई अदुदा अमु ओन थाजली थादोय लेपा ngamda मखादु दुसिलमी अदुना मसाबु फुबा अदुदा मसा पोक्तबी सखीदी सोमदा मोमोन नोक्तुना ले कोरी नंगुबना नमार दुकान चलु हाइरबसु नंग फीसि लौसलमलगा चटपगदवे हा नंगना नमासी नंगु पोपी नमा मंगनि खंदबगी नमागी मपोट असि मांगलबसु यारे खंदुना तौबु नत्रो हा नंगी नमा सिख्रबदुना नौथक्तगी फी असे अमुक थादरकद्रो थादोय माबु पोपम मपामगना लेखिद्रबा लाइओइख्रबा ममाबु पन्दुना nganglakpa aduda थादोय खांगबा ngamda kaptuna mapada wangangle बाबा सिख्रबा लाइओइख्रबा इमादो बाबागी दिनुपी नत्तब्रो करिगी पाबना नचाइबा नुक्सि मगमद्रिबनो ऐसिबा पाबगी नचा नत्तब्रो मसीएगी थक्तगा खुमिने बसे तोंबा असि हाइरगा सखीना पाइरिबा चै अदु लौरगा मचानुपी अदुबु कन्सिलै सखीसु खांबगी महुत्ता नोक्तुना येंगदुना लेरमी थादोयना खांबा ngamdraduna मपाबुंबु कौरगा कप्तुना बाबा नचा याना नाये आइबा फुबिगा न बाबा इमा इमा थादोय मखोंग मखुत मसादो सैफम ममितना खुरक हांग्रे ममाई अदुसु ममा तोंग मबागना मसिंग खंगदा थाबिखिबगी ngaksak ngangna pomkhatuna leire थादोय मपाना फुरिबदो लेपा लेट्रबदा मपागी सैयदो माना ngamsabida mullaga langthokhirami matau aduda hena saurba tomba machabu makhutuna amuk फुरे थादोय मपाबु namfuda inthoklamlaga mayum थादोक्तुना सेंथोरे माना सेंखिबा अदु उबदा तोंबना साउन लाहौई होय नंग युमसिदा हलकपा यारेको नंग हे खलकपदा आइना हाकदबनि नंग सखीना मागी नुपागी वहै अदुदा पेंजरदुना माइथोंदो मोमो नोक्चे अदुगा मागी नुपादा केसिनदुना थेमजिले मोय पाबो यारेसे असावबदो फाथाबिरु फत्तबा मादी चख्रेदना अमुक हनहलारै खंगे इमुंगदने पोथाबिरु लाओ ननाय मोय पाबुंगी सेवा तौजगी सखी असि हाइरगा मागी नुपाबु मखुत पाइरगा पुसिनखिरमी सोमदना चैनाना खांबा ngamdraba थादोय तुरेन मपाल अदुदा लेप्तुना ऐसिबु कनानो ऐसिबु कनागी मचानो ऐगी इमा ऐगी इपा कराइनो ऐसिबु कनाना पोपनो कनागी इनो
ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯣ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯂꯣꯏꯅꯕꯤꯔꯤꯕ ꯑꯩꯁꯦ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ 이마, 나 자나기 낙달락락이 이마. थादोई असी हाइरगा लुख्रबा इरै कल्लबा तुरेल अदुदा चोंथगी तौरे तांजा अदुदा थबक अमगी लाक्पा सनातोंबना उरदुना सिंसिलक्लगा थादोईगी मखुत अदुबु याले अदुबु चिंथोरे करिगिनो नंगना नसाना नसाबो मंहनगी तौरिबदे असुक ममली यामला पुंसी असिबु नसाना मंहनजगी तौरिबा नंगबो अंगाउबिरो आइबु खामलिगनो करिगिनो नंग आइबु खामलिबा आइबु खामलिगनो संसारसिदा ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯤꯁꯛ ꯑꯃ ꯂꯩꯇꯤꯌꯦ ꯑꯩ ꯏꯁꯥ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯃꯜ ꯌꯥꯝꯃꯤ ꯈꯜꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯗꯤ ꯃꯃꯜ ꯂꯩꯇ꯭ꯔꯕꯅꯦ ꯑꯗꯨꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯤꯌꯦ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ माने येंगलकपददि थादोइगी ममाई पोमलिबा मखुत्ता मसादा मखोंदा तारिबा दाखफमसिंग अदु उरुबदा सनातोंबा स्वाई लावे अदुगा थादोइबु लम्मदाइदा हौरिबा उ अदुगी मखादा तमना फमथहलगा सनातोंबना थादोइदा वहंग हंगले नंगी मिंग करी कोगे खुल्लसिदगिरा नंगी नसादा तारिबा दाखफम नंगी नमाइदा तारिबा ममी पोमलिबा मसि कइनो करी तौबगिनो ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ ꯀꯧꯏ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯊꯥꯗꯣꯏ ꯇꯝꯕ ꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩ ꯊꯥꯗꯣꯏ ꯀꯞꯀꯅꯨ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯇꯝꯃꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯄꯥꯡꯒꯦ थादोई कपलिबदु तपना फाथरगा मसक ममिंग खंगदबा नुपा अदुदा मागी पुंसिदा थोकलिबा थौदोकसिंगी वारी पुंबा तमलमी यौवारे आई मुक्तोनबा थवाइसे करम्बा मफमदा लेरमगने हौजिक्ति आइना युमदना हंजिलुबदा पाबना हाइखिबा वाई आइबु हातकने हाइबा मखोइना हाद्रिगै ꯑꯩ ꯏꯁꯥꯏꯇꯣꯝꯇ ꯁꯤꯖꯒꯦ ꯊꯧꯔꯥꯡꯖꯕꯅꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯋꯥꯔꯦ ꯌꯥꯔꯦꯁꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯑꯩ ꯅꯪꯒꯤ ꯅꯧꯅ ꯇꯧꯕꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯤꯡ ꯅꯪ ꯈꯪꯂꯝꯈꯤꯔꯣꯏ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯇꯣꯝꯕ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯍꯜꯂꯅꯤ ꯅꯪꯁꯨ ꯌꯥꯎꯈ꯭ꯔꯁꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯔꯣ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯪꯕꯨ ꯑꯩꯅ ꯍꯟꯊꯅ ꯈꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯊꯝꯂꯒꯦ ꯃꯁꯦ ꯅꯪ ꯌꯥꯗꯕ ꯇꯧꯒꯅꯨ ꯅꯪꯕꯨ ꯃꯐꯝ ꯈꯪꯅ ꯊꯝꯅꯤꯡꯉꯦ ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯌꯥꯏꯌꯦꯁꯨ ꯍꯥꯏꯗꯦ ꯌꯥꯗꯦꯁꯨ ꯍꯥꯏꯗꯦ ꯎꯪꯗꯨꯅ ꯂꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯕꯒꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯅꯤꯡꯍꯟꯅꯔꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯊꯔꯤꯛꯇꯣ ꯅꯪꯕꯨ ꯇꯥꯊꯤꯅ ꯇꯧꯔꯛꯂꯣꯏ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅ ꯈꯟꯕ ꯃꯤꯁꯛꯅꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ
Nangi mini, I marini khana, luna nupsinana leminagadabani. Masa, aina hana hairi basa, nangi kalagani. Handakti thadoi, mako adu nomlei. Asumna thadoi na wari singadu lirakpa, loirakpada. Laima, tharik amada isan tombi. Thadoi gi masanda yenglei, adubu yeng hairamdrei. Chaifamgi mamina, muraga khamlibado. Mamai adusu, kupak mamina khamlaga leiribado. Tharik thadoi gi phanik masi khara takhat piraga. Makhongda tariba mami adu yengi, aduga. Ina, nangse, asuk yongna, naraibak thibra. Isi amadi ima, ekhoina nangbu lana khalure. Nang warogana. Hauziti nangsu yum asigi mau oire. Isin inaw harauna, nungsina na laiminasi. Khana chainaba yauda. Iche, ay kaidaw nungda. Ima, iche, imungsda leiramliba miyoy singbu. Patana karisu khanjaray. Farisi, sanatomba, nangsu irumay thanaba taururo. Isan tombiya, nangne nanama tombiya sigi, higayay naba ising asabado khara thanggalu sosalo. Aduga ima wahan, nanawse higayay naba tawbiruzo. Ima su ima wato bigi masada tariba dakfamse, kokna naba hidak simbikige. Ahoy ima. Isan tombina, ngasidagidi aigi nama ani suraba. Nungaire. Ahanbadadine, mihunse yam zonglame. Hauzikti haraure. Inama ahal, inama tombi. Tasaw, nangse naraibakti phadi phai he. Migina nupi amathi na bokot na bada awaba mo oy. Aduga tasaw giti nupi ani. Ibung saw basu nupi thiba phangdradana mama na thibigi bado. Adu boy khoi tasaw di nupi ani na seba tawbidore ko. Yade ko. Isan tombi asi hairamlaga nokmi nomi sakhomda sangkhirami. Masangi mataw aduda lehauriba singna nokhawi. Asumna namit adusu hawkhirami. Laikai gi mi loina sanatombana thangnaba leibak amadagi nupi ama purakle haibadu loina khangnarami. Laikai gi miwa ngangnabi nupi kharadi moigi nungaizabi oire. Changan chathoklaga miwa ngangnabada. Adubu sanatombagi imungbu nuksibiba mioi-singdi phare haiba natana atopa ihenba karisu hainade. Nong masawbu mataw sanatomba hoida matawbu unaba laklami. Itaw sanatomba! Kanang lito tarusibo. Midi yamna hengakrabanida. Aduga kanasu khumlakte. Chawba matomta masinda soli tanja aduda thadoi imungdagi thorei. Chawba su adum khangi sanatombagi nupi atombini haiba. Kana oibirabano? Itaw sanatomba lebidabro. Ai magi marupne mingda chawba. Oh, phani. Lei kokthokjarake. Asi hairaga thadoi imungda sangkhirami ngahak leiraga sanatomba mapana thorei. Itaw chawba, imungda kokchang lau yadro kaurag leidi sarukpude. Kaidagi changbano? Nahalwai nang aina pakhang oiringi pangchangda changbadu haujikti yararoye. Migidi nupi anina seba tawrabanina nangna loiriba yen simale phampregnare. Matawgi wadada sanatomba noi aduga as loiri henangsu. Migi laibak tabu tamlabadine masi ngaktani ita. Pukri mapanda oina phamlaga wari saruse kuire. Nang ay phaminaraga wariga sakhidaba nupi hek thinagibadagi. Nupi bu thirabadi nupa aikhoisi nupi makhuta leiba tabane yam tolida nupa aikhoisi. Yari baita min taragane nang phana haina biyaro. Asumna sanatomba amadi chawba pukri mapanda phamlaga wari sanaduna leirami. Somdana tharik thadoi amadi ichantombi makhoi hum wari sanaduna leirami. Ichantombina inamhal inamtol aina hayeng wa yungga pangradi noi nungai hogadra. Masangi wa aduda manama anidu noi aduga masanda phagi tawri tharikna. Yam nungai ni dai khoidi khara thuna yum pangro asine khoina khalise. Manama ahangi wa aduda isantombi sukthari aduga manama atombi da amu yengduna. Inamtol nangdi aina yum pangi bada nungai gadra. Aiso isegi wakhal siga chap manai. Isan tombi manama anigi waduda sauraga sakhige tawi adubu manama anina isan tombi khudang ani adu nama yalaga phamali aduga tharik na machanbu nungsina yenglaga karigi isana sakkhraga nungai doino hoi
ꯅꯪꯁꯨ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯆꯠꯈꯤꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯟꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤꯌꯦ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯅꯪꯒꯤ ꯅꯅꯝꯇꯣꯜ ꯑꯩꯗꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯛꯇꯦ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗꯒꯤꯗꯤ ꯏꯃꯥ ꯏꯆꯦ ꯇꯥꯆꯧ ꯏꯆꯟ ꯇꯣꯝꯕꯤ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯁꯦ ꯐꯪꯍꯜꯂꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯅ ꯂꯩꯒꯅꯤ ꯅꯨꯡꯁꯤ ꯏꯆꯟ ꯇꯣꯝꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯑꯩꯗꯤ ꯌꯨꯝꯒ ꯄꯥꯜꯂꯨꯔꯅꯨ ꯍꯥꯏꯔꯤꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯅꯕ ꯊꯥꯗꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥꯗꯨꯗ ꯑꯍꯨꯝ ꯑꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯂꯩꯃꯅ ꯃꯃꯧꯁꯤꯡꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯧꯁꯥ ꯏꯃꯥ ꯂꯩꯀꯥꯏꯒꯤꯅꯦ ꯅꯅꯦ ꯊꯔꯣ ꯍꯣꯏꯗ ꯆꯦꯡ ꯃꯔꯨꯞꯀꯤ ꯆꯦꯡꯅꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯃꯧ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯩꯃꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯅ ꯆꯦꯡ ꯃꯔꯨꯞ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯦꯡ ꯑꯗꯨ ꯊꯝꯃꯤ ꯑꯗꯨꯒ ꯊꯔꯣ ꯁꯦ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯁꯤꯗ ꯂꯩꯔꯁꯤ ꯋꯥꯈ꯭ꯔꯦꯗ ꯑꯋꯣꯏꯕ ꯇꯧꯔꯤꯁꯦ ꯁꯤ ꯐꯥꯎ ꯂꯥꯛꯄꯁꯤꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯑꯍꯟ ꯑꯣꯏꯔꯛꯄꯁꯦ ꯄꯪꯋꯥꯗ ꯋꯥꯏꯗ ꯂꯩꯃ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯃꯧ ꯑꯅꯤ ꯆꯪꯗꯅ ꯁꯦꯕꯥ ꯇꯧꯕꯤꯔꯒꯕꯣ ꯊꯔꯣꯅ ꯉꯥꯡꯕ ꯂꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯂꯩꯃ ꯏꯆꯦꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤꯗꯤ ꯃꯃꯧ ꯑꯃꯈꯛ ꯂꯩꯕꯗ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯐꯨꯅꯕꯒ ꯑꯗꯨꯕꯨ ꯏꯆꯦ ꯂꯩꯃꯒꯤ ꯏꯃꯨꯡꯗꯤ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕꯅꯣ ꯅꯃꯧ ꯑꯅꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯤꯀꯧ ꯃꯤꯔꯝꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯒꯁꯤꯅꯅꯦ ꯄꯨꯟꯅ ꯑꯗꯨꯝ ꯂꯥꯛꯏ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯈꯪꯗꯦꯗ ꯊꯔꯣ ꯏꯅꯥꯎ ꯏꯕꯦꯝꯃ ꯂꯩꯔꯥꯡ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤ ꯎꯔꯒꯅꯦ ꯑꯩꯁꯨ ꯄꯦꯟꯖꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯝ ꯑꯅꯤꯅ ꯂꯛꯅꯔꯒꯅꯦ ꯏꯆꯥꯅꯨꯄꯤꯗꯨꯅ ꯄꯩꯍꯧꯔꯤ ꯑꯗꯨꯒ ꯃꯅꯝ ꯑꯅꯤꯅ ꯑꯃꯨꯛ ꯊꯦꯝꯕꯤꯔꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯂꯩ ꯊꯔꯣ ꯂꯩꯔꯥꯡ ꯑꯩꯗꯤ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯂꯒꯅꯦ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯦꯅꯦꯍꯦ ꯂꯩꯃ ꯃꯄꯣꯛ ꯐꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤꯅꯦ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯐꯪꯂꯕ ꯃꯅꯦꯝ ꯃꯀꯨ ꯑꯗꯣ ꯃꯄꯣꯛ ꯐꯕ ꯄꯥꯞ ꯆꯦꯟꯗ꯭ꯔꯕ ꯃꯤꯁꯛꯅꯤꯅꯦ ꯂꯩꯃ ꯅꯪꯗꯤꯅꯦ ꯃꯄꯣꯛ ꯐꯕꯤ ꯄꯥꯞ ꯂꯩꯇꯕ ꯃꯤꯁꯛꯅꯤꯅꯦ ꯑꯗꯣꯝꯅ ꯑꯣꯏꯕ ꯇꯥꯔꯕ꯭ꯔꯥ ꯊꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯧꯈꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯏꯆꯟ ꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯃꯥ ꯃꯕꯨꯡ ꯃꯅꯝ ꯑꯅꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯔꯝꯃꯤ ꯅꯣꯡꯃ ꯊꯔꯤꯛ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯊꯔꯤꯛ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯍꯟꯗꯣꯛꯀꯦ ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯃꯥꯁꯨ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯊꯣꯛꯏ ꯏꯆꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯏꯁꯤꯡꯁꯦ ꯑꯝꯇ ꯊꯛꯆꯜꯂꯨꯁꯦ ꯆꯥꯛꯇ ꯀꯔꯤ ꯌꯥꯎꯔꯒꯦ ꯏꯆꯦꯅ ꯍꯩꯅꯗꯕ ꯏꯅꯥꯎ ꯏꯆꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯀꯔꯤꯁꯨ ꯌꯥꯎꯗꯦꯗ ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯦ ꯍꯟꯗꯣꯛꯀꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦꯒꯤꯁꯦ ꯑꯃꯗꯣ ꯃꯟꯁꯤꯜꯂꯛꯏ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯍꯥ ꯏꯅꯥꯎ ꯊꯔꯤꯛ ꯍꯔꯥꯎꯏ ꯊꯥꯗꯣꯏꯅ ꯍꯩꯃ ꯉꯥꯏꯈꯣ ꯏꯆꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯁꯨ ꯈꯪꯗ꯭ꯔꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯕꯣꯛ ꯑꯍꯦꯟꯕꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯃꯥꯅ ꯌꯦꯡꯍꯜꯂꯒ ꯑꯁꯦꯡꯕꯗꯣ ꯈꯪꯂꯅꯤꯌꯦ ꯏꯆꯦ ꯑꯗꯨꯅ ꯐꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣ ꯑꯩ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯦꯅꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯤ ꯅꯅꯥꯎꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯥꯏꯕꯤ ꯑꯍꯦꯟꯕꯤ ꯍꯣꯏꯗ ꯆꯠꯂꯝꯃꯤ ꯊꯥꯗꯣꯏꯅ ꯈꯟꯕꯗ ꯆꯨꯝꯂꯝꯂꯦ ꯊꯔꯤꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯔꯤꯛ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯅ ꯇꯝꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯁꯨ ꯄꯥꯎ ꯑꯗꯨꯝ ꯈꯪꯂꯦ ꯉꯁꯤꯗꯤ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯗꯣꯏꯁꯨ ꯊꯥ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ